COM Presentation of Manipur State Journalist Awards Lisingani Kunmanga gi Thoram Pangthokre. Poknafam Pauje gi editor Aribam Robindro Sarmada Best Editor gi award khutsinakre. Mayang imphal konuma mayai leikaida maina chakraba dukan singi fibam MLA ke Robindro na hakilna yengsinkiba galorina awaba tahawraba singda mateng pangkre. Amadi jahi asigi Orange Festival da pangthokadaba Orange Queen lisingani kunmangagi audition gi mafam matam amadi criteria sing lauthokre. Kurumjari ISCOM News biring tabiri ba khwai pumna makpu ai silki janambam na taram nokchari hauzik pau sandok na pichari. Manipur Lenga ki Directorate of Information and Public Relations DIPR na sindana National Press Day COM Presentation of Manipur State Journalist Award lisingani kunmanga gi thauram ngasi niti ai pa chuthekta leiba DIPR gi auditorium da chinglem na pangthokre. Thauram aduda IPR gi Secretary Hungyo Warshang Director Ngangum Uttam Amadi Imphal Review of Art and Politics ki Editor Su Ariba Senior Journalist Pradeep Panjobamna Maru Oiba Mithung Lensing Oina Saruk Yaki. Loinana Manipur gi Print Amadi Electronic Media gi Editor Sing Amadi Paumi Sing Su Saruk Yaki. Thauranga Mari Leinana Maru Oiba Mithung Lensing na Manipur State Journalist Award Lisingani Kunmanga gi Manasu Yentoki. Pidamningai oiraba manasi fangkraba journalist sing adudi Best Editor on National Integration and Communal Harmony da Poknafam Pauje gi Editor Aribam Robindro Sarma Pauje asigi Assistant Feature Editor Thongam Boni Singh Sanalaibak Pauje gi Sub Editor Dr. Khaidem Athoba Maitei Pauje asigi Reporter Sanasam Kritivas Reporter Hemchandra Sagosem Huyen Lanpal gi Special Correspondent Alka Thokjom Amadi Sangai Express ki Sub-Editor Kharibam Yaifaba Maitei ni. Award sing asilenga na ayaba pirapa Independent Panel of Judges Selection Committee na pikhala kiba recommendation ki matung inna pi kiba award sing ni. Award sing asi kutsinaraba matung da Safeguarding Press Credibility Amidst Rising Misinformation Haibahiram da workshop amasu pangthoki. Senior Journalist Pradeep Panjobam na moderator oikiba workshop aduda Senior Journalist K. Sarosh Kumar Sharma na Credibility of Praise and Ways to Safeguard It Amadi Impact TV ke Chief Editor Rupachandra Yumnam na Manage of Misinformation and Ways to Tackle It Haiba Hiram Singh da wafam kaya fongdoki. Mayang Imphal Assembly Constituency ki manung chanba konuma mayai lekai gi Valley Bridge ki thongkhong de leiba una saba grocery shop amadi pharmacy ama yauna puna dukan taret hauki batang tara marigi numidang pung tara makhairom tarakpada kanghauda na haurakpa maina tumna chakraba mafamda Mayang Imphal Assembly Constituency ki MLA Kongkham Robindro Masamakna hagtheng nana chatuna yengsin May chakba aduda Mayang Imphal gi Fire Service amasung Police Personnel sing amadi Kaching District Fire Service amasung Hiyanglam Police Station gi Police Personnel sing laktuna may chakba adukan na bhotnaki adubu una saba dukan ngakto oiba amadi Fire Service Station dagi lap na leiba mafam oibana ayang bapochay sing de may natum na chakibane. Yengsin Kongchit adu de MLA na dukan sing adu ki haujek oiriba fibam sing kup na yengsilaba matungda dukan sing adu da yum amagumna lek chadu na leijaramba imung singi yenglaga matam kharagi oina leinaba yananaba mafam adu da leiba community hall adu khazilaga leinabagi achangba senfam sing mateng pangki loinana lenga ki maikai dagi su pangba yaba mateng pangbina bhotnagani haibagi thazaba su thamki. Tara Nepal Super State Level Orange Festival Organizer Singna Festival asigi maru oiba sarukamoina pangthokadoriba Orange Queen lising ani kunmangagi audition gi numit amadi matam lauthokre.
Tamenglong amadi imphal pangthokadoriba festival asigi Orange Queen lising ani kunmanga gi audition tha sigi tang tara tareta ayuki pung tara mathoi degi nungthil gi pung mari fauba Tamenglong headquarter gi mini secretariat leiba conference room da amadi tha sigi tang kunithoi gi chakmana ba pungfam da Hotel Imphal by Classic gi sangai hall da pangthoklagani Orange Queen lising ani kunmanga asida saruk yaning ba singna Tamenglong headquarter da leiba deputy commissioner gi office amade Chingmairong da leiba melt ice cream parlor dagi mari leina ba form sing lobu yakani beauty pageant asida saruk yagadoriba contestant singi masagi chahi yamdrabada tarataret oigadabani masa unmarried oigadabani amade masa gi height na yamdrabada feet manga ga inch ani oigadabani Pageant asigi winner da sell oina lupa lakh ama makai first amadi second runners up singdana mathang sitna lupa lakh ama amadi lising humputara mangagi mana pigani ahen ba akupa marol khangnabaki damakta Tamenglong gi oina phone number 8130667878 amadi Imphal gi oina phone number 8974893240 da pau faurakpa yagani haire Hello everyone, we're back after 2 years. Finally, the wait is over. The Orange Festival 2025 will be happening from 17th of December to 19th of December. And yes, the most awaited Orange Queen 2025 is back with the theme, The Sweetest Crown. So don't miss the grand finale on 19th of December at Tamenglong. The Tamenglong district audition will be scheduled on the 17th of November at the conference room of Mini Secretariat. Furthermore, the imphal audition will take place on the 22nd of November at Hotel Imphal by Classic Sangai Hall from 11 a.m. to 4 p.m. So stay tuned for more updates. Forms are available at DC Office Tamenglong and at Melt Ice Cream Parlor in Chingmairong, next to Yamaha Showroom in Imphal. Come and be part of the Sweetest Crown Orange Queen 2025. For more information, please contact the number provided below. Manipur thamliba President's rule asi khudakta lauthokadabani amade Indian Constitution piriba rights sing Manipur gi miyam dasu mapung fana fanghangadabani haina Sekmaijin 2 Tokpachin United Clubs Organization Satuko na demand tawrakle demand asi Satuko gi General Secretary KH Okena khudyak piduna thadorpa cherol amada thamlakpane cherol asina makha taraduna Chahi asige February mapalda Nongthomam Birena Chief Minister from the resign tawkibadagi Manipur Legislative Assembly bu suspended animation da thamduna February tara humdoidagi Manipur da President's rule thamlakli ing kumjali singa magachamapal nifu mapal gi October tara mangada India na Manipur bu namduna leibak asigi phibanungda tinsilhan kibadagi ngasi faubada pikraba state sida ing kumjali singa magachamapal humfutaretagi hauzik faubada President rule tara mathoirak thamjengduna India lengakna missing yamzadraba apikpa Manipur state asigi miyamgi democratic rights pumna makpu mattuna thambire handakta India lengakna Manipur thamliba President's rule asi mathangi chahi haibadi lisingani kuntaruki February taranithoi fauba thamkigani haibagi ingit ama piriba ase Manipur miyamgi fundamental rights matnana bohotnabane Manipur miyamna thawong asibu yafam thokte International arena da khwaidigi chawba democracy chetpa country amani haina napal tawduna makhau pongna lauraga Manipur miyamgi democratic rights bu khongaw naribasi chumlibra haibasi wahang oina thoglakli maramaduna Manipur da thamliba President's rule asi khudakta lauthokadabani haina Satuko gi maikaidigi demand tawrakli Uripok apun balup, uripok nupi apun balup, amadi inad yokhat luptinna, punna sinduna, uripok apun ba mifam haiba banner ki makada, uripok maikaida iramdamasigi, sanmidlon amadi kunai rol ga justinadaba mitaw tambagi chetnabi amadi, arembada chading tawbana, hauzik oiriba, Manipuri maitai kunai asida piragliba saphu amadi chaithengi matangda, kupna khana nainaraba matungda, tongan bawarip kaya lawkre, ngasigi apun ba mifam aduda, iyol gi Vice President, Longzam Sana, UNAL gi Acting President Sagolsem Indrani amade UAL gi President Soram Tikendra Zitna maru oiba mithung lensing oina saruk yakhi
Ngasigi mifam aduna lawkiba warepsing adudi luhong khudongbada hena chading tawdanaba uripok maikaigi miyam punna hotnaminaba mitau tambagi chatnabi thadokduna mai horoldagi chatnaduna lagliba maitai phurupki chatnabi punna ngakna chatminaba palada sel thabadagi hendokduna deva karmada mayolda phamliba bhabokta sel thabagi chatnabi punna tawminadanaba hotnaminaba madi Iyolna Maitegi cultural identity kananabagi damakta changsilakli bakhongjang asida UAL UNAL na support to bahaiba sine warep sing asilaw kibakaloina na kokomina sangai festival boycott tawriba sida UAL UNAL na susawatli haina fongdorakli All Manipur Bank Employees Association ge Taramathoi Suba State Conferences amadi All Manipur Cooperative Bank Employees Federation ge Nepal Suba State Conference ngasi All Assembly Road Leba Manipur State Cooperative Bank Limited ge head office ta pangthokre Hairiba Taramadu the All India Bank Employees Association AIBEA ge General Secretary Comrade CH Veta Venkata ngakpigani CH Venkatala Chalam All India Cooperative Bank Employees Federation AIC BEF के leader Ravi Kumar, Deputy General Secretary Comrade Edward Lin Singh, Assam Provincial Bank Employee Association के General Secretary Gaurav Sharma, All India Retired Federation के Joint General Secretary Mitra Basu amade AICTU Manipur State Committee के President Comrade Dr. Moirangthem Naran Chingba Maru oiba miyoi singna saruk yakhi Tauramaduga Mari Lainana Fam Kiba Paugi Mifam Amada CH Venkata Chalam Nahai Kibada Lamdamasid Leriba Cooperative Bank Singna Loan Pitokraba Matungda Loan Hangalaktabagi Awaba Singasi Aduki Matik Mayok Nare Maramaduna Recapitalization Haibasi Yamnamak Matautai Public Sector Bank Amadi Cooperative Bank Singna Leba Kasida Ajoba Taudan Kayam Loribane Makogi Pangtokadaba Matau Singadudi Lepa Yabanate Adubu laibak tibade laingakna bank sing asi privatize tawnaba hotnari masigi mathakta leiriba bank sing asi private investors sing natraga domestic investors sing amadi foreign investors sing da yonthoknaba khojin tharang sille lamdamaside NPH na handuna loan sing asi recovery tawduna bank ningthina chalaiba ngamhangadabane amadi bank ki awat pa leiriba Lak ani henbagi vacancy singasi naha kayada fanghandana thamliba shibusu athubada thabak hapigadabane loinana bank singda 3-tier system thamduna interest wangbana maram oiraga miyamna awaba kaya thengnariba asi khara hanthana 2-tier system da thamduna miyam gi yaifana ba thabak paikhatpa mathau tai amade banking system asi haujiki matamda yamna maru oiba amane adubu haujik pali balengak asina Sendong khaki khanduna bank sing asi yonthokna bhotnari basi akan mamong da yaning de haiba wafam sing fongdoki But in bank alone 2 lakh vacancies are unfilled. They are not filling up because they want to outsource this permanent job on contract basis to exploit the young people with lesser salary. So we are also demanding adequate recruitment of staff in the banks. And if recruitment does not take place, the customer service will be affected. So that is why this is another one which we are demanding. Third, we are finding even in cooperative banks, they want to allow private capital. If private capital will come to cooperative banks, then it will be only for profit. So that means the interest rate on loans will go up. The ordinary people, common people, poor people who are today getting the service of the cooperative bank, they will be affected. In fact, we want restructuring of the cooperative bank. Today, it's a 3-tier system. Apex Bank, District Bank, Primary Bank. They are taking money from the NABARD and then giving loan. So NABARD is giving to State Apex Bank. Apex Bank is adding something and giving it to the District Bank. District Bank is adding something and giving it to Primary Bank. So the interest rate is higher. So we are demanding restructure only 2-tier. That can be Apex Bank and all other things should be district branches so that there will be easy credit at cheaper rate of interest.
All India Bank Officers Association AIBOA gi State Unit ama oina All Manipur Bank Officers Association Safong Kibagaloina nangasi Imphal West ki Lukram Nerakta leba UBI EA Bhavanda Association asigi nauna thau pugadaba sing khankhre Hiram asiga mari leina nangasi UBI EA Bhavanda pangthokiba paugi mifam amada Association asigi Senior Vice President Moirangthem Baleshwar na haikibada All Manipur Bank Officers Association asibu semnaba matam sang na honaduna laki adubu ngasi di All India Bank Officers Association gi Assam State Committee gi General Secretary PK Barwa yauna mifam ama pangthoktuna State Unit ama oina AMBOC Assembly Hairiba Association asigi Vice President Advisor General Secretary amadi Women Committee ki thaupugadaba sing sukhan khibagaloina Association asina tongan ba bank ki employee khuding makki yaifana bathabak thoram sing su pangthok lagani haina phongdokhi All Manipur Bank Officers Employees Association si matang kui nagi mamangdagi akoina semge na honarapado ngasigi numisida koigi respected Comrade PK Barwa, Tapan Sutradar, Prasant Banerjee, Singha Yaubidna, Prasant Chatterjee Yaubidna, Mapung Phana, Koigi member Mayam, Topa, Beng Singisu, Yauna, Pangkokna, Masigi, Numisida, Koigi Association of Manipur State Ki, AI All India. Bank Officers Association gi State Unit oina Manipur gi oina koina semba se mai pak na semba ngam kre haina haijeri first conference यहाँ मणिपुर में हुआ ये कॉन्फ्रेंस में ऑल इंडिया बैंक ऑफिसर्स एसोसिएशन का मैं रिप्रेजेंटेटिव हो गए ऑथराइज पर्सन हिसाब से यहाँ पे मैं अटेंड किया एक 12 वेरी स्ट्रॉन्ग कमिटी आज फॉर्म किया है 12 कमिटी यहाँ जनरल सेक्रेटरी SN Putu from Punjab and Sind Bank and President from PNB Punjab National Bank वहाँ से और बाकी टोटल 12 कमिटी का एक स्ट्रॉन्ग कमिटी फॉर्म हुआ और 4 वोमेन कमिटी एक फॉर्म हुआ वहाँ 4 मेंबर है ये Imphal East ki manung chana Andhra Assembly Constituency de leriba praja khudingmaki yamnamak maru oiriba SDC Tulihal ki office se hauki bajahi kumjale singani mapal degi masagi laifam thokpa mafam da leitana porongpa DC office te oina leikibasina miyamna thegneri ba khudong chadaba mayam adu koknaba miyam gi oiba mifam ama phamkhre Ajad Higher Secondary School gi mamang magtada pangthokiba mifam aduda warep kaya laukibaga loinana SDC Restoration Committee Andro haina mingthonba committee ama semkhre Hojik paugi maraktatna atenba break amatang laujari With innovation in learning, world-class facilities and caring mentors, UNACO School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. UNACO Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join UNACO School, visit our campus, or register online. Break matung da taram nokchari makhataba pau pisari Central Agriculture University CAU Imphal amadi Department of Agriculture gi thosal makhada ngasi Rapsid Mustard Lomi Singda yenthokpagi thoram ama Bisnupur District ki manung chanba oinam da leiba public hall da pangthokre Modern Era Farmers Multipurpose Cooperative Society Limited Oinam Sanalei Park Organic Farmer Producer Company Limited amadi Lions Club of Oinam District 322 di gapunakut samnana sinduna Rabi crop ki hangamaru Lomi Singh yenthokpa aduda District Agriculture Officer Bisnupur H. Manihar Social and Cultural Activist Dr. Tingbaizam Swaran Kumar Lausalgi President Laistrom Kiran athoba mitung lensing oina sarukia ki Rapsid Mustard yenthokpa aduga mari leinana Dr. Tingbaizam Swaran Kumar na phongdokibada
matam amada lau unabagi ising fangfam oiramba khongban khong lawmi singna mensinkre nong matam chana churaktrabadi lau unaba ising leitre aikoi isana khong da thangna yansinle atopa state singdadi underground water sizinaduna lawmi singna lau unari aikoi state tadi madugi thorang ngasi fawba uba fangdre masigumbasi yamna mathau tarakle mahakna hai piriba hanga maru asi loklaba matungda mathang chahigi thanaba amuk maru lahausi office tagi amuk lobagi wakhal toklasi chawkhat pahaibasi lambi tong faraga khakta haiba yaroi lau singubagi pothok ingkhol gi pothok chaba konanaba pothok laba chingjak tamipal tangdraba matamda chawkhatli haigani hairaduna mamangaida lamdam sidigi cheng mapal da thadok lame hauzingna mapal digi pusilaktragadi chaba fangdabagi phibamda lakli haiki Kenel da ising to na lamba kenel di ising le hongre kenel du lambe nga chama na hore kenel di hek na ba long sing da mata na mala khong le mi khong do duga ba jai matam da kon isit ba chela mi haji ti isit ke hai matam da oina nge ko gra phuma nam te le de khongban te na na bulhan mano koi lok ni isa isa na bulhan mani khongba le tre di kai de ising le ni long sangam ma le matam da long sangam du ma pu duna long gi ma gi u macha ma pukhi macha ma tau na le yong na ni ngasi di ma gi phong ne ne lui na kum ju tong na dre pukhi ju tong na dre kenen gi hek thang na ba jaga du su matan ma ta kum ne le je ne ga kum gi nong la ko matan da ising tul ne le je ba kale gi matan da adu gi khong ju de gi ising de si na ga la buk ta ko bi tha ba khang de hangam tha ba khang de maroi ma pang tha ba khang de si na ma khong ju le tra ni na nong he su gi ising ju le tre ada ising ju le tra ni lo u de si ni lo u dra ba ni na ko thok thok tre double cropping, multiple cropping, triple cropping, fast crop, hai na chingga mayam ma tau bodok do apoi isa na isa kong na yanjan jar bani na madu gi photo ko de laikre adu bu hausi ki tan ne ga ground water leinung de sing mayam lai leinung de lai sing sing ya ko na dwelling water government de gi to ba kana ba mayam lo da leinung de gi sing sing khala ka mi gi lam de di Haryana Punjab Gujarat Rajasthan de di leinung de gi sing khala ga lo mi gi sing piri bani Bubble Beds Preschooling and Daycare gi Nepal Laksaba Foundation Degi Thauram ngasi Maitram Awang Lekai de Leba AK Farmhouse de Pangthokre. Thauram adu da Wangkai Assembly Constituency gi MLA Thangjam Arun Kumar na athuba mithunglen oina saruk yaki. Piklib angang singi traditional soul care samadi jagoi isai na thauram adu gi mapungoi ba thauram sing oiki. Thauram adu ga mari leinana Wangkai Assembly Constituency gi MLA Thangjam Arun Kumar na hai Mahiroi singi punsida preschooling asiyam na maru oiba foundation amane masida mama mapa singna hene yeng sinbiba mathau tai lairik tamlibani haiduna lairik khaktamak tambana angang singda potlum oina uhale lairik tamna masa na haije singjaba extracurricular activities singdasu makhoi bu pukning thawat piba yamna magdarkar oi maramasina oja sing amadi mama mapa singna angang sing bu hena faba mahiroi ama ohenbada Chawna thodang lei haina mahakna haiki Ekoi angangsing si tongan ba activities mayam da loin involve to honbagi adu mami matai aduna masigi event sina tai si kaino hakanda school haibasi lari khata natragna exam khata tawna ba adu mafam nate masida kuina tongan ba activities mayam ama tawbe ai activities mayam do tawrakan da angangsing asi tongan ba mama gi leijariba mama gi heijariba field da tawlakan da kana gumni sei san ba kana gumna jagoi san ba kana gumna yoga tohon ba kana gumna skits tohon ba tongan ba mama gi activities chana ba sing si oja sing sina khallakan da tawbirakan da angang gi activities urakan da angang se expose tawrakan da angang si confusion la ka do angang si semgalak ka do ni sumaina aduna hojigi matam da di Larik tam bahar kanda co-curricular activities isu academic ka chamana na important hoire aduna ani maksi punna chami namagi tangai phadabla angang ama afaba citizen amo hen gai taragadi co-curricular activities as well as academic ani je punna chalaga tambi basi koi tangai phaden khali adu ngasigi events na tai di madugumba sigi involvement se dakar le abdu ngasigi siliwa school jina siliba se duke mate maru ai
Lions Club International District 322D District Governor Lion PMJF Lalit Kumar Kothari na Lions Club of Oinam amadi Leo Club of Oinam gi thabak thoram sing yengsinkre. Lions Club International District 322D na Sindana Bisnupur District ki Oinam Public Hall da pangthok ki thoram maduda District Governor Lion PMJF Lalit Kumar Kothari na Lions Club of Oinam gi nauna yawraklaba members singbu induction tawbagaloina Lions singi pin sing thetuna sakhang maikhang nakhiba duda Lions Club of Oinam gi President Lion Dr. Thingbaizam Swaran Kumar na club asigi resolution of appreciation su District Governor da khutsan nakhi Lion PMJF Lalit Kumar Kothari na phongdokhibada Miyoi Bukunai gi yaifana bhonariba Lions Club sing asigi thawai hapliba Lions singna Miyoi bagi yaifana bathabak sing ngamliba makai pangthukadabane Club Singi Mapangal Henakan na ba Anoba Lions Sing Hapchinduna Leo Club Sing Sambat Kadabane Lions Club of Oinam na Leo Club of Oinam Hangdoktuna Leo amadi Lions Sing Samgat Pagithabak Kumang Chawsan na Tawang Basi Tagat Ningay ne Lohinana Miyoy Bakunay gi Mating Pangbaya Bathabak Kaya Paikalakani Haibagi Tajabalay Haiki. This year we are going to support two global service projects in our district. Vision and environment, and we have given a plan to organize these activities in every month in different ways. These are in addition to our one district, one activity. This will help us increase our service and impact we are making in our communities, and even your membership by inviting potential members to serve with ISCOM International Foundation is another way we can amplify our service and our impact. LCI empowers us to help even more people and create lasting changes. Every donation to LCI helps us meet vital humanitarian needs both locally and globally. So I encourage every lion and every club to donate. And I am very happy that your president has given me to donate for the Open NGF in this year and also for the DFL, our district fund foundation. Young Kwakta Organization amadi DEA Fund Reserve Bank of India RBI ki meeting makhada Crystal Foundation CFL Center for Financial Literacy Moirang anina kusamnaduna ngasi Kwakta Municipal Council Ward number 7 da nongmagi oiba Aadhaar document updation Udyam PAN card eSRAM eKYC amadi Aadhaar card ki registration lemna tawbagi khudong chaba fanghankre ngasi gi thoram aduda charakna nupa nupi punna miyoi marifu henbada hairiba khudong chaba asi fanghanki Asigumba kudong chaba sibu pibibagi damakta Young Kwakta Organization gi thawmi singbu makhata na miyam gi thabak tawba hena ngamba oirishanu haina kudong chaba si fangkiba miyoy singna thawni ki Young Kwakta Organization gi maikai degi su makhata na hairiba kudong chaba singa sibu Kwakta da leiriba mipum khudimagta yohanana ba tharamasi leptana chathakigani haibagi thazaba piki Manipur State Livelihood Mission MSR LM gi makhada semkiba awonba VLAB Hiang Hiren VLAB Ima VLAB Pubala Anobu Kongthang VLAB Sunusify VLAB Marina Kutsamnana Sindina Children Day Special Program gi makhada Mama Aton Bigi Sareida Kunjamala Haibawa Kalonda First District Level Painting Competition listingani kun mga Pubala Tourist Home Pubala danga sipang thokre Pending competition adu da Bisnupur district ki tonganba school singdagi mahiroi chama gahumfurom na sarugyaduna category ahumda mahiroi singna athoi ahen changdam nakhi loinana makok mathang taraba singda selgi mana amadi citation piki Pending competition adu gi makok mathang taraba singi mana pibagi tharamda SDO Moirang CH Somendro BDO Moirang Su Ariba Block Mission Director MSR LM Moirang Hemam Riki MSR LM Bisnupurgi District Mission Manager Angom Amarjit Amade Anoba Kongthang VLF Sunusify gi President and Binana Athoiba Mithung Lensing Oina Saruk Yaki Tharamaduda Nat ki oiba jago isay kaya suot ki Tharamga Mari Lainana Anoba Kongthang VLF Sunusify gi President and Binana Hai VLF Singna Chumna Pulaga Sel Tanbaki Mathakta
khunai asigi tungi yumbi oigadoriba angangsingda wakhal khanba tambiba amadi anauba wakhalon puthokpa tamnabagi semgatnaba amadi mama oibisingi pandamda thoramasi pangthokpani haiki. Manipur Municipal Property Tax Board na tha sigi tang tara humdoi digi taramanga fawba numit humni chupna Jiribam Municipal Council ge meeting holder chatharakiba interaction cum hand holding on implementation of property tax at Jiribam haiba program ngarang loisinkhre hairiba program adugi maruba pandamdi miyam da karam na matam chana masa masagi property register tohangadage amadi masida Jiribam Municipal Council na miyam gi mateng karam na pangani hairiba sagi matang da sukup na khananai naki Loinana hand holding gi thoram supang thoki Jiribam Municipal Council Executive Officer Moirangtim Surjit Singh na phongtokhi bada council asigi employees sing amadi caretaker ward councillor singi property registration amadi property tax payment chada marfitara loire Lengang na pirakpa municipal employees singi property tax payment ki deadline adusu council asigi oinadi handaki financial year lisangani kunmanga kuntaruka sigi oina matam chana pithokpa ngamgani haibagi thajabalai haire Hairiba interaction program aduda Manipur Municipal Property Tax Board ki Secretary M. Nando Singh, Council Asigi Caretaker Chairperson S. Santi Devi, Caretaker Ward Councillor Singh, Council Asigi Executive Officer Amade, Council Asigi Employee Singh Susarukyaki. Manipur Women and Child Development Association MWCDA na chalaiba Computer Training Institute Kauba Computer Center Amajiribam ge Kalinagarda Jiribam ge Social Worker and Buddhi Chandra Singh na atoba mitung oiduna ngasi hangdokre Computer Center hangdokhiba asida Jiribam Higher Secondary School ge retired Principal S. Maniton Singh Retired Assistant Inspector of School Jiribam Promoters Das Social Worker MD Manana Made Lalpani High School gi Oja MM Hassan na mathang sitna tharam mapu amade akhanaba mithung lensing on saruk yake Tharamasi ki athoba mithung oikiba Social Worker and Buddha Chandra na luchingduna nauna hangdokliba Computer Training Institute asi haunabi matung ina ribbon kaktuna hangdoki Athoiba mithungi warol piraduna ngasi hangdokliba Computer Training Center asina hen aphaba amadi Jiribam ki miyambo computer gi knowledge hen piba ngamlagani haiba wafam sutham ki amaromda Thoramapu ki warol piraduna S Manito na hai ki bada hawzaki matamda computer gi knowledge yaudragade thabak amata tawba ngamlaktaba haiba matam adu oire maramaduna Computer Center amanaw na hanglakpa asina naha oriba kaya singda hena kanaba piragani haiba wafam sufongdoki ngasi hangdoki ba Computer Training Institute ki head of the center Roshan Ali na fongdoki bada Ziri dalai riba education ki mangal panglaban naha kaya na computer gi knowledge pangdana award pa kaya lai riba asi mention ba ki pandamda Computer Center asi hangdok chabani haiki Association asina Manipur Women and Child Development Association na haiba computer training institution asi hangdok kuji maksud apam bani kuji target ti haiba diri dalai riba education ki mangan phanglaba mioi kaya computer ki knowledge jaw to badi awat pa ama lei riba si khara khadi mention mangang badra haiba adigi pandam da aiba teno association na sina bafam majara didi da haiba computer ki training center si aiba hangbok chabani aikoina masi hangbok e haidana mapung phani haiba ka chu leite bafam masida lei riba sininau maruk mapang mai bel lei riba club organization chhatra ji sangsan sing loinamak kunsan biraga mate pang biraga abedi kusam naraga satmi nabata ragadi koi ngasi pandam computer training institute asi hingan badal line na mapung phabu wegeni haiba to aina miyam mi mada ngasi hamjari masigi damakta miyam no sojok pina biyo haiba wakhan thamjaraga aina ta hilo sin Barak Valley Meitei Convention Kasarna Sinduna one day Barak Valley Conclave on Rethinking Economic Development in Kasar haiba theme da yufam oiba tharam ama Kasar Fulartalgi Multipurpose Holda pangthokre Tharamadu da Barak Valley Meitei Convention HO Lakhipur Kasar Assam ki President Taurangbam Nogendra Singha Manipur University के Department of Anthropology के retired Professor W. Navakumar Singh, retired teacher Yumnam Mani Singh,
All Assam Manipuri Women Merapaibi Coordination Committee ki President Konjingbam Ongbi Aruna Devi amadi Meitei Chambers of Commerce Assam ki President Khetrimayum Umananda Singhana Mathang Sikna Mifam Mapu Athoiba Mitung amasung Ikai Kumnaba Mitung Sing oina phambak thakta leitengki Athopam Brojena Thoramgi Maru Ebawarol Pathoki Matungda Open Session Haudoki Session asida lengbiraki pamasak naiba miyoi singna masa masagi Ebawakalon kaya phongdoknaki Nungthilgi technical session da Professor W. Navakumar Singhna moderator oiki. Session asida Dr. Komal Singha, Professor Department of Economics, JNU, Dr. Loitongbam Biswajit Singh, Assistant Professor Department of Southeast Asian Studies, MU, Dr. Thokchom Baba Chandra Singha, Retired Associate Professor, Department of History, GC College, Kashana Chingba, Oja Singhna, Masa Masagi Paper Pathoki. Loisilakpada Warip Marikak Loki, Warip Singadudi, Conclave Asida Akang Ahisina Tambiramba, Barak Valley the Kundariba, Meitei Sing Economy Gifibam Pagatnaba, Maru Erabawapum Singasi Puduna, Meitei Singi Marakta Camping Chataba, Aikoi, Meitei Singi Marakta Entrepreneur Hanaputukna Buhotnaba. Aikoi gi Pandam Singasi Tabakton Tuknaba, Marilenaba Stakeholders Sing the Taksin Bamadi, Heidi Batabak Singasi Pang Tuknaba, Barak Valley Meitei Convention da. Sinaba asina chingba singasi ngasi gi mifamna warep loki Manipuri Kanbalu Makal Assam na sindana 2 days convention on peace and development of Manipur haiba team da pangtu kiba convention gi ngasi anisubana MGS MC Banaskandi Kashar gi President Kaisam Vidyapati amadi Amsu Silchar gi advisor Saikom Kamla Kantana moderator oiduna Hauzik Thogliba Manipur ki irang asida Manipur ki mapanda choizaina na kundariba Manipuri sing logadaba thaudang haiba topic ta Arambam Nandababu Singha retired ACS Silchar Assam na resource person oina wangang ki Mathangda Manipur da Hauzik Thogliba kanglup ki irang asigi haurakfam amadi karamna loishinba yabagi haiba topic ta social scientist imphal Manipur gi Dr. Dhanabir Laistram nasu mamal yamda bawafam thambiki Ayuke session loisilaba matung nungthilda convention gi loisinbagi tharamda Manipuri Kanbalu Makalgi Chairman RK Sanahal Akoizam Setazit Dr. Dhanabir Laistram Kangabam Dhiren Dr. KN Chana Presidium Member oina Daistafam ki Matung convention asida sarug yabi ki ba CSO Singh Manipur Tripura Assam gi apunba na warip kaya loki Warip Singh adadi anisuba convention nama sinba Manipuri Singhi oiba apunba India, Bangladesh, Myanmar gi oiba apunba magiliching semba. Convention asigi makata na pangtuk na ba Assam, Manipur, Tripura gi mihut sing yauna convener committee ama semki. Ngasigi convention loishin bagi thoram gi Presidium member makal gi chairman RK Sanahal na haiki bada. Numit nini chup na pangtuk liba sida kanana wangang loy singi mamal leiraba Wa Fong Pautak Singbu Makalna Loksin Jaraga Tabak oina pangthuk na buhana jaragani haina haiki BK Events and Entertainment na Sisu Nista Niketan amadi Dhaka Studio Morena Singna Manipur da ahan bo ina state level School Fest 1.0 pangthuk lagani haire Event asi lakliba December ki tang tara humdoi digi taramari fauba Imphal Hills District ki Moirang Kamputa leiba Sisu Nista Niketan da pangthuk lagane. Event asi da spell bee, painting competition, quiz competition, sport photography, cosplay, mimicry, reels contest, best out of west, traditional attire competition, film by mobile phone, real voice, makeup and hairstyle legend, posture making competition, School Jam lising ani kun mga na chingba changdam na basing yawgadauri. Manipur da Manipur state level da sinjariba festival sila school singna social na tikhanan haba yawgana akogi festival sila yawgina bagi damakta akogi invite tawzabani media ki kuthanga loina akogi school fest asi mayam damakta akoina thawai hakjang yawna akogi sinjari basi kari gino haiba matamda akogi Manipur da hawrakliba satra satri singsini platform achawba ma akoina sinjaba ngamjana bagi damaki pandamda akoina numit nini haibati tanglaba numit
December ki tang tara ko amadi tang tara marisida school ki angang singsta ki encouragement tawaka makhoi ki talent creativity knowledge leadership amadi school ki spirit se purakam ki panda loina ki angang singsta extracurricular activities me amasida enhance tawjaraga makhoi confidence level amadi makhoi ki talent me amam extract tawaka stepping stone loina ki tamang platform se sinda langzabani Swami Vivekananda Auditorium State Youth Center Government of West Bengal da ngarang numidang wairam pangthokkiba 5th Global Independent Film Festival of India Lisingani Kunmangagi Film Award Ceremony da Rakesh Nauremna direction piba Manipuri feature film Yahau Thengba Koimuna Second Best Feature Film Award taduna lemjeningai oiraba award adu film asigi director Rakesh Naurem gi mafam da khutsanaduna ikai khumnaba utkre Dr. R.K. Nayansana Devina story amade producer oiriba film asigi screenplay amade dialogue saknairaba filmmaker Koirakpam Biswamitrane Dreams Cultural Association Kolkata na sinduna pangthokiba Manga Suba Global Independent Film Festival lisingani kunmangada malemgi oina tongan ba country humfudagi language humfutara taruki film singna saruk yaki award category Nifu Mapalda Thoidok Hendokpa Film Sing Khangatuna Pikiba Film Award aduda Manipuri feature film Yahau Thengba Koimusu Yawrakibane Festival aduda Manipuri Longi Oina Naitom Oina Saruk Yakibane Ching Lem Laba Festival adugi award ceremony da India, France, Japan, Taiwan amade atay country kayadagi lakpa filmmakers sing amade delegates sing na saruk yaki Ningsing bayabadi Manipuri feature film Yahau Thengba Koimu ase Chahi asigi January Mapalda MSFDS ki auditorium da official release tawkraba matung Manipur Sinba Film Festival sing National amadi International Film Festival Kontranithoi Rom da entry tawduna saruk yaduna lakhibane Ngasi faubada Film Festival kunlom ge result lauthokibada festival taramanga romda lemzaningai oiraba award kuntra ki mathakta fangbang amkraba film ne Dada Saheb Phalke Film Puruskar of India lisingani kunmari kunmanga Mumbai da Best Script Filmfare India International Film Festival lisingani kunmanga Mumbai da Best Director Emotional Drama 6 Roshni International Film Festival lisingani kunmanga Aurangabad da Best Actress Special Mention Ithoi Oinam Top 5 Film Award Jos International Film Festival lisingani kunmanga Hyderabad da Best Feature Film 6 Crown International Film Festival lisingani kunmanga Bangladesh da Best Actor Abi Kundrakpam Best Feature Film International Film Festival Bay of Bengal lisingani kunmanga da Best Feature Film International Film Festival Telangana lisingani kunmanga da Best Story Best Screenplay Best Editor Best Director 5th Reels International Film Festival lisingani kunmanga da Best Social Film Ideal International Film Festival da Best Feature Film amade Taranithoi Suba Manipur Film Awards Manifat lisingani kunmanga da Best Supporting Actor Female Ratana Ketramayum amade Special Mention Award Nauboy Huidromna Pangbangamki Film asida Abi Kundrakpam Ithoi Oinam Ratana Ketramayumna Maru oiba saktam langli Lalita B Puneshori Surjit Saikom Athoba Sanjoy Chongtham Sanata Khel, Surbala, Tombisana, Bam Bam, Mangle Machana Chingba actor Kayana, supporting actor Oina Saktam Langle. Kenny Wahengbamna Film asida introducing actor amade Aribam Rosni, Naurem Minaras amade Yumlembam Langlena child artist Oina Saruk Yare, Mohindro Kams na editor Oiriba Film Sige cinematographer Susil Yumlembamne Nauboy Huidrom Divya Haubam amade Loising Kombina playback singer Oiriba Film Sige music director Nanau Sagol Mangne Ragini amade Chandrimana makeup amade Bachpan Pangambamna costume designer Oiriba Film Sige choreographer Dr. Satarjit Thiamne Epoch Films Production Manipur gi banner Makhada Joydip Memorial Foundation imphal na present over Manipuri feature film Yahau Thengba Koimu asi lisingani kunmari gi December kontra mathoida press show and tribute show aina ihan hana miyamda yenghan khraba matung chahi asigi January mapalda Manipur State Film Development Society MSFDS ki auditorium da official release tawkiba film ne
Dani Kontauzamna Puthokpa Bamon Ichel Haiba Film Mama Ngasi Manipur State Film Development Society MSFDS ke auditorium de release tokre film asigi story screenplay amadi direction Biz Gupta Laistram ne amadi film asigi maru oiba sakam langliba singna RK Somorendro Ningthauzam Silheba Soma Laistram amadi Sorokhaibam Resmi ne film asigi camera na Susil DOP da Radha Mohan playback singer singna Nowboy Arvin Soibam Pusparani Chitra amade music ta Tony Ahibam ne matamda film si namna pokona ko matamda bamon amaga maitei amaga yumlo na bagi wari sida pusila ko matamda masagi film nama matamda bamon imung amana nakal amada leba adaga maitei imung duna bam nakal amada lega film ni join toksin bagi wari gudei pamde aduna tasirna leba bafam thi na thi matamda wangjin leba eka thakur gi imung si mafam si leire na producer sin ta ko de ni yeng bone mafam si amna script to gam sana ki ba matam du da hai ba ega thakur ki makoi masen manao bi san ega ko das ega thakur asuk ki mate ai site ki thagali maram de mafam se da hafta mai ko film namaga mafam da leire ki koi artist myam si pulap call to ra leire ko shooting to matam du da ngasai ki imung sina suki matik nupi angang adigi lay iba mau punak sina full support toraga koi si suki matik asok nungai mo fam si tengarti antoni Hojik sanabagi pau amuk lobirasi All Manipur Football Association as Sinduna team Tarani Thoina Saruk Yaduna Makhataba match sing SSC sector gi sanabung da chatharak liba ahum suba Premier League king asesana ki ba match samada SSC sector na Asufi FA Maibo goal ahum amada maiti ba piki match asi mai pakraba SSC sector gi goal ahum adu Y Bikeshor L Robinson amadi S Bisorjit na mathang sitna match ki minute Nipu Nitoi amadi humputara chatpada chanki Likasi king asesane ki ba match amadana M Khabamna AFC Angthabu goal taruk punda maiti ba piki match asi mai pakraba M gi goal taruk adu basantana match ki minute taruk amadi kunipal chatpada team gi goal ani chanki Makhataba goal amamamna TH Lenin K Dona E Birendra Kumar amadi N Rebantana mathang sitna match ki minatarani thoi Nifunipal Marfu Mapal amadi Marfutara chatpada chanki Manipur Basketball Association as Sinduna Nupa Kanglup ki team tara mathoi amadi Nupi Kanglup ki team manga na sarug yaraga Brahmapur Nahabam Basketball Court ta chatharak liba Kunmanga Suba State Senior State Level Basketball Championship king asesane ki Nupi Kanglup ki final match da ESU Wangkhaina YOSC Kuraibu point Yankai Mari kontra tareta maiti bapiduna winner ki title loki match asi mai pakraba ESU gi sanaroi Omega na point mapal lobangam ki Sana Tombina point ani Sirmita na point kunmanga Laxmi na point tarahumdoi Hiron na point ahum amadi Lucy na point ani loki Runners up takraba YOSC gi sanaroi singna Tulikana point manga Janet na point Mari, Tutu na point Tarug, Esther na point Nipal amadi Khatija na point Taramari lobangam ki All Ziribam Sports Association AZS in a Sinduna Ziribam Higher Secondary School ki playground da team tara na sarugyado na sanari ba ahan ba NZ Rajan Singh Memorial Mini Boys Under 13 Football Tournament listing ani kun mangagi ngasasani ki ba quarter final match ta CKC Chindong Lekay na Ichel Club Dibongbu goal mari punda maiti ba pikre hayay nungtil pungani makhay taba matamda quarter final match ta Sonapur GPSA Sonapur ga UPC B Uchathol ga sanagane ngasigi match ta Ekbar Hosena
Center Referee Saha Jamal amadi Jabedna Assistant Referee 1 Assistant Referee 2 aduga Aziz Haiderna Reserve Referee oina match si conduct tauki ngasigi match aduda CKC Jingdong Lekai na tos ngamduna maikai khanki aduga Ichel Club Dibongna ball kautna sana bahauki First half ta CKC Jingdong Lekai gi Sanaroi Ayasna mga suba minute ta goal ama chanduna half mamangda CKC Jingdong Lekai na Ichel Club Dibongbo goal ama punda mangjil thaduna chatki Anil suba half matungda Azman Jingkai amadi Ayasna nifumathoi suba minute nifumari suba minute amadi yangkai taruk suba minute ta CKC Jingdong Lekai gi Sanaroi singna goal sing chanduna apiba matamda CKC Jingdong Lekai na Ichel Club Dibongbo goal mari punda maiti bapi kibane Hauzik loisilagpada maru ay bapaw amuk kahana pizari. National Press Day from presentation of Manipur State Journalist Award listening to mga gitawang pangthokre pokna pang pausig editor Aribang Robindro Sarmada Best Editor Award kutsina kre. Mayang imphal panuma mayay lekay da may nagchakraba dukan singi pibang MLA ke Robindro na hagteng na yang singki bagaloy na awabat tahura ba imong sunda mating pangkre. Amadi jahiya sige Orange Festival da pangtok kada ba Orange King listening ni kun mga audition gi mafam matam amadi criteria sing lautokre. Ngasigi na sandok chaba ISCOM News matanga sida lojere miding tabiriba kuding magpo mukahana kurumsari.